इसिंगा थावगा तिनबा यादे उ लेतबा लमदा केगेना युंबी ओय उगी मखा थाबदी पत पुमी मीगी मखा थाबदी पत पुमदे उची कलक युम मई थाय उजाव तुबदा उनाव चेने उना अपुंगमदा उसेक तिल्ली चैनल असिबु मिटियंग ताबिरिबसिंगी मफमदा इबोनोंग एंटरटेनमेंट ना तरामना ओक्चरी परिंग असिदा मैहौरोलदगी चिंथांग येइना ngangnaraklaba chatnaraklaba paurowsing khara khomjinjaduna pandup naina nainajari tabiresi ngasigi oina ahanba pauraw isinga thawga tinaba yade ising haiba potsak asiga थाव हाइबा पोत्सक असिगा अनि असि पुनसिन्नबदा अमत्ता ओयु हाइबसि सुग्या यादे ओइथोक्ते इसिंगना अमदा थावना अमदा तोखाई तोखाई तादुना पुनसिन्नबगी महुत्ता लापथोकनब होने मतौ असुमना मियोइबगी मरक्तसु मोत मानदबा मियोइ अनीना कैदौनुंगदसु मोत चासिन्नदुना अमत्ता ओइना पुनसिन्नबगी मसक ओयु हाइबा सुग्या यादे हाइबा वाखलोनसि पाउरव असिना ताकले असिगुम्ब पाउरव असि तिनबा यादबा मी अनिगे मरक्ता प्रमाण ओइना तौनरगा अहन लमन सिंगना हाइनै उ लेतबा लमदा केगेना युंबी ओय युम अमा साबा तारबदी युंबी मखोंग चंगी असिगुम्ब युंबी मखोंग ओइनबगिदमक उ हाइबसि चंगदबा याद्रबने मरम मदुना युम अमा साबा तारबदी युंबी मखोंग याउदबा यादे अदुगुम्बा युंबी मखोंग अदु उ लेत्रबसु सादबा याददुना साबा तारबदी युंबीदी सोइदनमकी याउदबा यारोय केगे हाइबा पांबी असि यामना पिकपा पांबी अमनी हाइबसु यादबा अदुगा अचौबा उनी हाइबसु यादबा मरक्ता लैबा पांबी मखल अमनी मसी युंबी ओइबा याबा उगुम्बा पांबी मक्ति नत्ते अदुबु युमदी सादबा यादे मरमदुना युंबी सु याउदबा याद्रबनिना असिगुम्बा पांबी असि युंबी ओइना सिजिनै हाइबनी पाउरौसिना पीरिबा वाखलोन असिदि अखोइना करिगुम्बा थबक अमा पांथोक्तबा याद्रदुना पांथोक्पा तारबदी मतम मदुदा थबक्तुगा मतिक मपा चाबा मगुन लैबा मीदी नत्तबा अमना थौदांग पुदुना थबक्तु पांथोक्खिबा दुबु खंगनै हाइबदी मतिक मपा चानबा नत्रबसु कनागुम्बा मना तौदबा यादबदगी थबक्तो पांथोक्खिबा मतमदा पाउरव असि हाइनै मसिना पीरिबा वाखलोंदी तौदबा याद्रबदी मतिक मपा चाबा चादबा थीदना अदुमक ngamna ngamna bahona duna pangtho i haibadu phongdokpat ugi makha thabadi patpumi mi gi makha thabadi patpumde hawriba ujaw singi makha da pambi masa singna hawba matamda achouba ududagi kelakpa mana masa kayana nansan biduna pambi masa singadu patpumhanba tattana ui piklaba pambi masa singadu ahangba mafamda oirabadi फजना मकालामना हौजदुना पांबी सिंग अदुना हौबगी मही यालमगदबने अदुबु अचौबा उजावदुगी मखादा हौरंबना फजना मही मरोंग यानदुना हौबा ngambagi mahutta अरेमबदा अदुमक पटपुमदुना मांगे मरमदुना उगी मखादा थारिबा अमदी हौरिबा पांबी सिंग अदु करिसु कानबा फंगहनबा ngamdana अरेमबदा मांगखि अदुगा ताइबंग मीगी मखा थाबदी थारिबा मीदुदा पट पुमदुना मांगबा याबा करी मत लेते मीगी मखा थाई हाइदुना मीदु मी ओइबा ngamdana पट पुमदुना मांगबा हाइबसे सुंगोइ ओइथोक्ते मी यमना मीदुबु हुंदुना चै थांगदुना nganglabasु मीदुगी करिसु मांगजबा नत्रगा तोंगजबा लेते तौगदबा मथौदो अदुमक कायदना तौरबदी माना मी यम ओइना लाइन हिंगबा ngami मीना मीगी मखा थादुना लेबदा करिसु कायदे उगी मखादा लेबा पांबी सिंग पट पुमदुना मांगबगुम मीगी मखादा लेबा मी सिंगनदी करिसु अमांगबो ओइदे मरमदुना मियोइबना मीगी मखा थाबदा करिसु कायदे हाइबा वाखलोंदो पाउरौसिना ताई मी यमना मीगी मिवा कीदुना मियोइबगी वाखलबु निंगहन्नदनबा माना तौरी तौरिबा मथौदुदा पुकनिंग चंगसिनबा ngamnaba पाउरौ असिना पाउजेली
ꯎꯁꯤ ꯀꯂꯛ ꯌꯨꯝ ꯃꯩ ꯊꯥꯏ ꯎꯁꯤ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯌꯨꯝꯗ ꯃꯈꯣꯏꯁꯨ ꯃꯀꯣꯟ ꯁꯥꯗꯨꯅ ꯂꯩ ꯃꯈꯣꯏ ꯑꯁꯤ ꯃꯤꯑꯣꯏꯕꯅ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯍꯥꯏꯕꯗꯤ ꯂꯝꯍꯥꯡꯗ ꯎꯗ ꯋꯥꯗ ꯅꯠꯇ꯭ꯔꯒꯅ ꯂꯩꯕꯥꯛꯇ ꯃꯀꯣꯟ ꯁꯥꯗꯨꯅꯁꯨ ꯂꯩꯕ ꯖꯤꯕꯅꯤ ꯃꯈꯣꯏ ꯑꯁꯤ ꯃꯤꯑꯣꯏꯕꯒ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯅ ꯊꯣꯛꯄ ꯖꯤꯕ ꯅꯠꯇꯦ ꯑꯁꯤꯒꯨꯝꯕ ꯖꯤꯕ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯌꯨꯝꯗ ꯂꯩꯗꯨꯅ ꯂꯩꯈꯨꯟ ꯍꯨꯠꯇꯣꯛꯇꯨꯅ ꯑꯃꯗꯤ ꯃꯤꯑꯣꯏꯕꯒꯤ ꯆꯥꯅ ꯊꯛꯅꯕ ꯊꯝꯂꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯃꯌꯥꯝ ꯃꯥꯡꯍꯟꯗꯨꯅ ꯌꯨꯝꯗ ꯃꯈꯦ ꯂꯥꯡꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯕꯨ ꯃꯥꯡꯍꯟꯕ ꯄꯥꯝꯃꯤ ꯃꯈꯣꯏꯕꯨ ꯏꯆꯝ ꯆꯝꯅ ꯍꯦꯛꯇ ꯇꯥꯟꯊꯣꯛꯄꯁꯨ ꯌꯥꯗꯦ ꯃꯔꯝꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯏꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨ ꯃꯩ ꯊꯥꯔꯕꯗꯤ ꯎꯁꯤꯗꯤ ꯀꯔꯤꯁꯨ ꯁꯣꯛꯇꯅ ꯆꯦꯟꯊꯣꯛꯈꯤꯒꯅꯤ ꯑꯗꯨꯒ ꯌꯨꯝꯗꯨꯗꯗꯤ ꯑꯃꯥꯡꯕ ꯑꯣꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯃꯤꯟꯅꯅꯤꯡꯗꯕ ꯃꯤꯑꯣꯏꯕꯒ ꯂꯩꯃꯤꯟꯅꯔꯒ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄ ꯄꯥꯝꯂꯕꯁꯨ ꯇꯥꯟꯊꯣꯛꯄ ꯌꯥꯗꯕ ꯃꯑꯣꯡꯗ ꯂꯩꯃꯤꯟꯅꯕ ꯌꯥꯎꯏ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯅ ꯌꯨꯝꯕꯨꯗꯨꯒꯤ ꯃꯥꯡꯅꯕꯗ ꯇꯧꯗꯨꯅ ꯐꯒꯠꯅꯕ ꯑꯃꯠꯇ ꯍꯣꯠꯅꯕꯤꯗ꯭ꯔꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯌꯨꯝꯕꯨ ꯑꯗꯨꯅ ꯂꯩꯍꯟꯅꯤꯡꯗꯕ ꯄꯣꯛꯏ ꯑꯗꯨꯕꯨ ꯂꯩꯍꯟꯅꯤꯡꯗꯦ ꯈꯪꯂꯕꯁꯨ ꯅꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯒꯤ ꯃꯥꯡꯅꯕ ꯌꯨꯝꯕꯨ ꯃꯁꯥꯗꯨꯅ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯑꯇꯩꯒꯤꯗꯤ ꯀꯔꯤꯁꯨ ꯑꯃꯥꯡꯕ ꯑꯣꯏꯗꯦ ꯑꯗꯨꯒ ꯃꯁꯥꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯥꯡꯕ ꯑꯣꯏ ꯎꯁꯤꯗꯤ ꯌꯨꯝꯅ ꯃꯩ ꯆꯥꯛꯂꯛꯂꯕ ꯃꯇꯝꯗ ꯃꯁꯥꯗ ꯀꯔꯤꯁꯨ ꯑꯃꯥꯡꯕ ꯊꯣꯛꯇꯅ ꯆꯦꯟꯊꯣꯛꯈꯤꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯏꯔꯥꯏ ꯂꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯌꯥꯏ ꯑꯗꯨꯒ ꯌꯨꯝꯕꯨ ꯑꯗꯨꯒꯤꯗꯤ ꯑꯃꯥꯡꯕ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯄꯣꯠꯇꯨ ꯑꯇꯣꯞꯄꯕꯨ ꯁꯥꯎꯅꯤꯡꯕꯗꯒꯤ ꯋꯥꯈꯜ ꯈꯟꯊꯗꯅ ꯃꯁꯥꯅ ꯃꯁꯥ ꯃꯊꯟꯇꯕꯨ ꯃꯥꯡꯅꯕ ꯁꯤꯟꯖꯕ ꯃꯇꯝꯗ ꯄꯥꯎꯔꯧ ꯑꯁꯤ ꯁꯤꯖꯤꯟꯅꯩ ꯑꯁꯤꯒꯨꯝꯕ ꯄꯥꯎꯔꯧꯁꯤꯅ ꯃꯁꯥꯒꯤ ꯃꯄꯣꯠꯄꯨ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯗꯅꯕ ꯋꯥꯈꯜ ꯈꯟꯊꯍꯟꯅꯕ ꯋꯥꯈꯜꯂꯣꯟꯕꯨ ꯇꯥꯛꯂꯤ ꯎꯖꯥꯎ ꯇꯨꯕꯗ ꯎꯅꯥꯎ ꯆꯦꯟꯅꯩ ꯎ ꯑꯆꯧꯕꯁꯤꯡꯅ ꯍꯧꯔꯝꯕꯗꯒꯤ ꯇꯨꯔꯛꯄ ꯃꯇꯝꯗ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯑꯆꯧꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯄꯥꯜꯂꯤꯕ ꯃꯅꯥ ꯃꯁꯥꯁꯤꯡꯅ ꯐꯨꯊꯔꯛꯇꯨꯅ ꯅꯠꯇ꯭ꯔꯒ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯑꯆꯧꯕ ꯃꯎ ꯑꯗꯨꯅ ꯅꯟꯊꯔꯛꯇꯨꯅ ꯇꯨꯖꯅꯤꯡꯗ꯭ꯔꯤꯕ ꯎ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨꯁꯨ ꯅꯝꯗꯨꯅ ꯅꯟꯊꯦꯛꯇꯨꯅ ꯇꯨꯍꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯆꯧꯕ ꯎꯗꯨ ꯇꯨꯕ ꯃꯇꯝꯗ ꯃꯅꯥꯛꯇ ꯑꯄꯤꯛꯄ ꯎ ꯍꯧꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯆꯦꯟꯅꯩ ꯍꯥꯏꯕꯅꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯃꯆꯥ ꯍꯥꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯂꯩꯔꯤ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯃꯤꯁꯤꯡꯒꯤ ꯃꯄꯥꯟ ꯃꯆꯨꯝ ꯆꯥꯗꯨꯅ ꯃꯅꯥꯛꯇ ꯇꯥꯡꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩ ꯑꯆꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯔꯥꯏꯕꯛ ꯊꯤꯗꯨꯅ ꯃꯥꯡꯕ ꯇꯥꯕ ꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯐꯝ ꯆꯥꯎꯅ ꯄꯥꯏꯔꯝꯕꯗꯒꯤ ꯇꯥꯔꯛꯄꯅꯆꯤꯡꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯉꯣꯟꯗ ꯇꯥꯡꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯋꯥꯕ ꯅꯪꯕ ꯌꯥꯎꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯄꯥꯎꯔꯧ ꯑꯁꯤꯅ ꯇꯥꯛꯂꯤ ꯎꯅꯥ ꯄꯨꯡꯕꯗ ꯎꯆꯦꯛ ꯇꯤꯜꯂꯤ ꯎꯆꯦꯛꯁꯤꯡꯅ ꯃꯅꯥ ꯄꯨꯡꯂꯕ ꯎ ꯄꯥꯝꯕꯤꯗ ꯃꯈꯣꯏꯒꯤ ꯃꯀꯣꯟ ꯁꯥꯗꯨꯅ ꯄꯨꯟꯕ ꯃꯐꯝ ꯑꯣꯏ ꯄꯨꯝꯀꯣꯛ ꯀꯣꯛꯂꯕ ꯃꯅꯥ ꯄꯥꯟꯗꯕ ꯑꯀꯪꯕ ꯎꯗꯗꯤ ꯎꯆꯦꯛꯁꯤꯡꯅ ꯇꯣꯡꯂꯕꯁꯨ ꯌꯥꯝꯅ ꯄꯨꯟꯕꯗꯤ ꯑꯣꯏꯗꯦ ꯑꯄꯨꯡꯕ ꯃꯅꯥꯅ ꯂꯩꯇꯦꯡ ꯑꯣꯏꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯎꯆꯦꯛꯁꯤꯡꯅ ꯇꯤꯟꯗꯨꯅ ꯄꯨꯜꯂꯤ ꯃꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯤ ꯌꯥꯝꯅ ꯂꯩ ꯋꯥꯠꯇꯦ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯤ ꯂꯩꯇꯦ ꯃꯄꯥꯟ ꯐꯔꯤꯕ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯔꯤꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤꯕ ꯃꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯃꯤ ꯋꯥꯠꯇꯅ ꯂꯩ ꯍꯥꯏꯕ ꯋꯥꯐꯝ ꯄꯥꯎꯔꯧ ꯑꯁꯤꯅ ꯇꯥꯛꯂꯤ